ngasi numida waram phongkiba tongan tonganba Manipuri sifhongsing amasung thokiba thawdo wathoksingdagi maruoiba I pausing khongasraga Manipur top channel gi maikeidigi myamna thamjagi ahanbada numida waram phongba sifhong paun khondigi maruoiba paukhra myamna thamjage heart ki laina lei haibi nupi ama kani ke kona na fare heart ki anaba lei haibi nupi ama kani kilo 8 gram saniga yangkai humde kona na fare Police ki pauna hai tha sigi tang taraga mathugi numida wairam pumungarum taba matamda akakna pa pawam phongudigi Kangpokpi district ki SP Amrita Singha gi miyem khara nupi police yaw ba akhanaba tim singna cycle gi ikau mulam village leiba kim khona haukif allies kimnu seikun pan mapureba lekidraba thangum haukip ki yumda sangduna thibu humbigi thabak sataki maduda lotuna thamnamba kani kilo 8 gram saniga yangkai go humdo edu fogat pangam kibane hari Kim Kono Haidibi PSC heart patient Oibana Maramoraga, Taudoda, one Tarakoti CIC Sakulda, Puhatuna Lang Sataki, Tunganupi Dugi Matangi, Numit Megitang, Taragani to Yukta, Fogatki, Amadi Fagalava Polam Singadu, Sakul Police Sinaki Bagaloin and a case of Manakotuna Tizin Bahokreana, Paus na Fong directly, Atopa Pau Madana. Honglakli ba koi bigi piba masikana na bohona bada aikoi kuding maki taudang yamna sawi TS Bisorjit Kangpokpi Forest Division sinduna Seps Singda haiba pandamda ngasi Singda dam gi akoi bima phamsing Forest and Environment Minister Thongam Bisorjina saruk yaduna u sarakya thakre thawramaduga mari rainana Minister TS Bisorjina phongdokhibada haujuk honglakli ba koi bigi piba masi Kanna bohona bada kui kuti maki taudang yamna sawi maram maduna aikoina u sara singa si masing yamna thabe ki tangai fadaba lei aikoina u sara sing thaduna makhatana miyamna su u sara thaningbagi ithilama pibu ngamgani haki tungda kharam Baifai Village Authority WRCC Ireng Village Authority Bethel Village Authority Thadau Village Authority Kangsup Area Tribal Youth Organization amadi Zilai Kangpokpi District ki members singu unaduna sako thorangi yauna hiram kya gi matangda wapam kya khanaki hanisu paus na phongdorakli atopa pawamana mitop singna sugadaba thabak aikoini sugani ulom United Labours Organization Manipur ulom ko organization amangasi safongkhre amasung phangpham thokpa sinmi hak phangnaba Shok Tabanai dina Tabak Dona Borim Nakre, Nasi Lampil Nona Sapon Kibalobasigi, Anabo Office, Hangdopagaloina, Bangdo Patora Madru Wangang Laduna Lupasigi, Secretary, Arcade, Wang Kim Hai, Lamdamasida, Atien Mamatam, the train Lapayana Ladyba, Sida Mitop Singna, Sugata Tabaksung Organization Sigi Ladyba, Sin missing a Tabak Togani. Impal City Buluna na thamna bohona basu organization sina asawa thaudang lawgani kanagum thabaki sinmi mathau tarabasu organization sidagi lawbu yagani haikhen su pauction makhatana phongdorakli makasa tarak poina ngasi state sigori bu COVID-19 update myamna thamjage ngasi gori bu positivity rate si 0.0% habidi ngasi miyo amata COVID-19 na positive oikibagi report laite loina na miyo amata COVID-19 na positive oiduna laikidabagi su claim lakte Upon Boynangasi COVID-19 test of Hibamio Masing di 68 ni haina status update on COVID-19 su report auri Makasa tarak poina kangla pau da phong maruiba pau khra myam na thamjage Samulamlan headquarter dagi Sisipur gi Zi Songel khulyo kilometer taragum daga point marfugum doi sangwa lambi simbagi sentmum crore taruka lakuntra ga taruka lising yang kai mari lak thokra sembitre Pradhan Mantri Gram Sadak Yojana PMJSY gi makhada Samulamlan subdivision headquarter gi Sisipur gi Zi Songel khulyob kilometer taragum doi ga point marfugum doi sangba lambi se sembagi thadarakhiba senpham contractor na lakhokraga lambi semjin bidana thambiramle masigi matangna press na phungba pawama gi matungina khul nipuna sathok tusin taunariba lambi esi semnabagi dama english ngani ga taraga nipana gi na taraga mapan gi package number MN03241 phase ani ki makhada rupa crore taruka lakh kuntraga taruka lising yang kai mari rom thadarakhiban hari lambi esi sembagi matangna impal base tobo contractor amada lupa crore ohunga lakh yang kai gi lising khumdraga manga senpham laukthokre senpham singadu mari lainaba department degi ahanba phase ki oina lupa lakh humfu taruka lising kungo humdaiga saniga humdraga mari aduga ani suba phase ki oina lupa lakh
humdraga nipanga lising maudraga humdoiga sahumga marfu ohum supa phase ki oina lupa lakh yankai mangaga lising mapanga sumnagi saniga humdraga mari amadi mari supa phase ki lupa lakh yankai ga lising nipu mapanga sumnagi humdraga taru laukthokibani hairi sai ohumgi mamangda lambi asi semnanaba senpham thadarakhrabasu lambi asi semjinbidrabanina khunja singna khudongsadaba kya mayonari kilometer taragum khakta sangba lambi asida koilas thabgi mami amata tati lambi gi mathakta napi singnang amadi pambi masa kya haujin bana khong satpada fabu khudong sadaba kya mayonare hari atopa pawgi likhun mana hairibadi lambi asigi contractor na sub contractor amada lambi asi semjinana basinnarakibani adubo sub contractor aduda senpham amata kai tharaktabadagi maranai sel puthoktuna lambi gi labeling phawbudi hokhi sub contractor aduna upai leraktabadigi RTI phawba thakre aduma punga si phawba madugi pawkhum amata piraktri hairi sai ohum helaba phawba lambi semjinbina thamba sida mafam adugi khunja sina pianaba phongdorakpaga loinana laingana contractor asigi mathakta akanma miyeng sangminaba madi lambi asia thubada loisinbinaba wafam kya thamlakli haina spaw sina makha tari hairi Makasa tarak point na to papawam na Government of India special political status ki demand tauragani harikon Manipur khundamina ribigel hau furup singi mar tholakpa thoning da thakdok singi waroishin propang amna Government of India special political status ki demand tauragani haina Ethno Heritage Council Herikon gi President Longjam Ratan Kumar na phongdokre wapam masing asi wangkai angom laikai gi community hall da Herikon gi kun supa mapok kumon ga mari leina pangtokpa thoram amada mangna phongdokhibani lamdam asigi CSO singi lusingba kaya yauna pangthokiba thoram aduda Ratan Kumar na makha takhibada lamdam asigi gelhau furup singna masa masai goi political demand sing tawbada aikoi masel marakta yengthina gi phibam thoktawa nate Punamasi Hokipasai Kyadagi Herikona Warishin Purana Bohona Dunalaki. Laibokabadi Coordinating Committee on Manipur Integrity Kokomisu Herikonasu Yaurabanina Yellow Furup Sing Marakta Matamatam Gyoina Tulakpa Yengtina Bagi Pibam Kya Lakshindana Bohona but the Sauna Matang Pamangam Lagani Matang Sida Haidiba Yengtina Bagi Pibam Singasi Tung Koina Warishin Purapangam Nava Government of India Special Political Status Kimakara Autonomy Pina Vatakshilagani Haidiba Pibam Sitabakton Tonava Sigi Kungamatoid Ahan Vioina Consultative Meeting Ama Pangtokani Madugi matung walking committee ama semduna hiramasigi matangda mathau taba thawak thoramsing paihakani loinana herikona mitai ginat satnabi amadi saktambu matam lebi kibikta ngaktuna thamnaba angamba thaudang lawgani henesu Ratan Kumar phongdoki thoramga mari lainana herikona sei khudingi piduna lakpa Tothins Khudul Lamdamasigi saknairaba film director Menglambab Romi mitaida lanthoki hairi henesu pawsna phongdorakli Atopa pawmana midday meal workers na bot thadadi haibigi laukthokpa yaroi Manipur taraganita suba Manipur Legislative Assembly mikal hek loikibaga Manipur gi mafam khara handak bot karakpa mi kharana mangonda bot thadade haibigi mingda miyoi khujo kharana school khara hanana midday meal worker amasum helper oina matam sana thabak toraklaba cook singbu thabak laukthoknaba sangsilakpagi thawong khara satharakli cook singi amasum makhoina thong thaktuna pizabithak tawduna masa maufana thamliba mahiroi angang singi mayoktani haina All Manipur Midday Meals Worker Union lawi maramaduna midday meal workers sing amata khenaba rajniti amasum bot thadadi haibigi mingda thabak laukthokpa amasum award anei tawba amata yaroi haina union sigi general secretary aramam thoisanugi sirolamana hairi sirolasina makha taraduna midday meal worker ama laukthokpagi thabakta atamnana sienaba misak sing mari lenaba authority singa tanaraga action lakhotnaba thabak sangsingani Worker unions asigi mihut singa han education minister oiramba yumnam khemsan ga warish hanakiba dugi makha satharak poina education minister thanauzam basanta singa ga unaduna cook singna thengnariba awaba kya gi matangda memorandum ama pisilagani hairi hanasu pawsna phongdorakli atopa pawamadana maunaha ama namduna ikai khumnaba manghanba nupa ama police na fakre nupigi ikai khumnaba manghalli haibigi moral faraba miye dudi khabai soi karong thongdagi MD Asmal Elias Amusna sei kuntraga theni police tagi phangwa pawgi matungina tha sigi taraga mari de mauna aduna Imphal East District Women Police Station wakalaki wakana duna mak punam duna farba matung nupi oibigi ikakhamba mangan batana tana mak punam duna fajinduna thamki habu wafam palaki wakana dugi matungina Women's Police Station sina Asmal gi mathakta
Ref wrongful confinement amasum kidnapping gi SARS te FIR ama lokhatpaga loinana mak numit atumakta phakibani mak ngarang district magistrate Imphal East putholaba matung numit marini gi police custody rima lokre hairi hensu paus na phongdorakni amaramdana United Labours Organization gi office hongjinana bigi social service pangthokre hari ngasi United Labours Organization Manipur gi office hongjina bigi thoram ama social service ko loinana Lamphel supermarket pangthokre organization asi Manipur da leiba tuan ba sinpham da thabak suriba sinmi sing punsin naraga afaba mating leiba sinmi puthokba ga loinana sinmi singi phangpham tokpa haksing fanganaba sumpham nompham khangdana kangaudana mayai kawa chinjak tauduna leiba miyai kya bu senthok lenduna tangdu leta bu kunai ma ohainana bigi pandam da semkibani hauju power the organization asigi register tawraba sinmi sa marum leire kanagumba supham nompham khangdraba singna organization asigi member oibiu kanagumba singna adom gi mathau taba thabak inkhang leirabdi organization asida contact obiu loinana labor department na sakhanglaba adom gi thabak inkhang tawbada singnaba leitana thabak nek piu haina spouse na phongdoraki makha satharak poina kanglai paki maira news service na fomo maroiba pau khramu mem na thamjage drug ki lairiba report sing oja singna nainabiraga mairoi singda takpiba matam oire chief minister Manipur miyam da mayai ka drug ka kaya yamna suolabagi haibigi report sing oja singna nainabiraga lamdam sigi mairoi singna tapi tambibigi matam oire haina chief minister en berena ngasi first DM Unifest 2022 hongtokpugi thoram da phongdokre DM University na konsiliba DM College of Science, DM College of Commerce, DM College of Arts, GP Women's College amadi LMS Law College ki Youth Festival hongdokpugi thoram DM College of Science ki Central Hall pangtokki madura chief minister na seruk yaraduna oja singi puning sing sinduna mairoi singda drug na lamdam sigi miyoi kya suolabagi amadi masina hiram kya da manghalabagi haibadu mairoi singda takpina ba apil tokki Manipur si hiram kudimakta ka hena sukjinduna lakrabani mamangi matamna senja thumja sakma yengnabagi amadi misang sangada hena sakphu piduna lakhibadagi administration da fail oikibadu haujukti masidagi nanthokna lenga na kan honari mamang da laikiba BJP lenga adugi pannam oikibasi Manipur da hingminariba kangluk furup kudingmak yengthina ba lehendana ban blockade ki thaudok sing thokandana tangdu leitana hingba khunai ama purakna bo honabasina oiki madumak mai paki haibiyai hauji ki lairi lenga sin larok liba phire bas administration da stability lehenbegi akan mathaba ama lokhat pasini lenga ki lairi bo officing da seniority kallaga promotion pishinba senja thumja sakma yengnaraga thabak satakhibana protocol kairakpadagi discipline ngakpa ngamlakhidaba madudagi loisang singi het singna madi lenga na thokibo order singak na satnarakidabadagi administration fail oikibani masima education gi lamda se thoktuna Manipur gi academic atmosphere du sathina sokibani haujikti lenga asi reality the base tawraga hiram khudimak thabak sathabana wasat wonombagi mafam lairo haki chief minister makha tana phongdokhibada ngasi Manipur gi oiriba drug ki problem asi naineda ba yaroi ai faraga loiri haibidigi drug ki karbar takhotnarakibani haujikki oiriba phiba masidadi wakhal khanmadai khoi haibasina mang tharaka thabak pangthoktuna lairiba drug ki problem asi kohanbada miyam gi asawba thodang lai aduna drug ki lairiba makhal kya gi report sing school college university gi oja singna kupna nainabiraga mairoi singni awareness pibadasu mathau tare ngasidagi sahi kun kuntra gi matungda khoi gi furbasi phibam kyam sokragadagi haibadu ai khoi puna khangminarasi Manipur gi fertility rate asi 1.17 oiduna yamna nemba phibam amada Neti Ayok amadi UN gi report ta panduna decade kharagi matungdadi mutkiba yabagi phibamda leire haidi drug asina fertility da asuki matik so onmana tungi khunai kananabagi damak Manipur dagi drug asi maru fangna mothatpada miyamna saruk yaba matam oire haki ngasi gi thoramadu education minister Thanaujam Basant Kumar Thamaiban Kendra gi MLA KS Joy Kishan DMU gi BC Professor N Ras Mohan Higher and Technical Education Commissioner Hare Krishna amadi atai college ngi principal singsu saruk yakhi haidi Makasa tharak poina to papaw mana Manipur Technical University ki Vice Chancellor appointment ka mari lainana akanaba inquiry report face hokna lebak miyamna thamnakti
ꯀꯨꯝꯖꯥ ꯏꯪ 2013 ꯗꯤ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛ 2016ꯒꯤ ꯃꯈꯥꯗ ꯂꯤꯡꯈꯠꯈꯤꯕ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ BC ꯍꯥꯞꯄꯗ UGCꯒꯤ ꯁꯦꯛꯁꯟ 7.3ꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯅꯤꯌꯝ ꯂꯥꯟꯅ BC ꯑꯃ ꯅꯝꯐꯨꯗ ꯍꯥꯞꯆꯤꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯕꯨꯛꯅ ꯊꯥ ꯑꯃ ꯃꯈꯥꯏ ꯆꯨꯞꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠ ꯑꯗꯨ ꯐꯦꯁꯕꯨꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯂꯛꯂꯤ꯫ ꯐꯦꯁꯕꯨꯛꯅ ꯊꯤꯒꯠꯂꯨꯕꯗꯒꯤ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯃꯗꯤ ꯑꯣꯖꯥ ꯂꯧꯕꯗ ꯀꯔꯞꯁꯟ ꯂꯩꯍꯜꯂꯣꯏ ꯑꯑꯣꯟꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯕꯁꯨ ꯑꯋꯥꯡꯕ ꯃꯍꯩꯀꯣꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯄꯣꯁꯠ ꯂꯧꯕꯗ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ BC ꯑꯣꯏꯅ ꯄꯣꯍꯜꯂꯝꯃꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯤ ꯐꯦꯁꯕꯨꯛꯅ ꯆꯥꯎꯅ ꯑꯉꯛꯄ ꯄꯣꯛꯏ꯫ ꯃꯇꯤꯛ ꯆꯥꯗꯕ ꯑꯃꯗꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯗꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯃꯒꯤ ꯃꯈꯥꯗ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯕꯨ ꯃꯄꯨꯡ ꯐꯥꯅ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕꯗ ꯅꯠꯇꯅ ꯇꯧꯐꯝ ꯊꯣꯛꯇꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯦꯁꯕꯨꯛꯅ ꯊꯥꯖꯕ ꯌꯨꯅꯤꯚꯔꯁꯦꯜ ꯂꯣ ꯑꯃꯅꯤ꯫ ꯇꯦꯛꯅꯤꯀꯦꯜꯒꯤ ꯂꯝꯗ ꯑꯑꯣꯟꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯏꯔꯝꯗ ꯃꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯊꯨꯕꯗ ꯎꯕ ꯐꯪꯖꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯗꯨꯅ ꯃꯊꯟꯇ ꯐꯥꯒꯤ ꯇꯥꯍꯟꯖꯔꯦ꯫ ꯇꯁꯦꯡꯅ MTUꯒꯤ ꯑꯅꯤꯁꯨꯕ BC ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯂꯥ ꯒꯅꯦꯁꯟꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯈꯤꯕ ꯗꯣꯛꯇꯔ ꯇꯣꯡꯕ꯭ꯔꯝ ꯕꯥꯕꯦꯁꯣꯔ ꯑꯁꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ UGC ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯐꯨꯜꯐꯤꯜ ꯑꯣꯏꯅ ꯍꯥꯞꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯐꯦꯁꯕꯨꯛꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯇꯥꯃꯤꯜ ꯅꯥꯗꯨ ꯂꯩꯉꯥꯛꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ BC ꯈꯟꯕ ꯃꯇꯝꯗ ꯒꯚꯔꯅꯔ ꯑꯃꯒꯤ ꯄꯋꯥꯔ ꯄꯤꯔꯝꯕꯗꯨ ꯂꯧꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯃꯛꯇꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯁꯤꯅ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯟꯇꯔꯦꯁꯇ ꯁꯦꯐ꯭ꯔꯣꯅꯥꯏꯖꯦꯁꯟ ꯇꯧꯕꯗ ꯌꯥꯎꯍꯜꯂꯣꯏꯗꯧꯔꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ ꯍꯥꯏꯔꯤꯕ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔ ꯅꯠꯇ꯭ꯔꯒꯅ ꯑꯦꯀꯥꯗꯃꯤꯛꯀꯤ ꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯑꯔꯥꯟꯕ ꯊꯧꯁꯤꯜ ꯐꯣꯡꯅ ꯆꯠꯊꯔꯛꯄꯗ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯐꯦꯁꯕꯨꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯇꯁꯦꯡꯅ ꯁ꯭ꯀꯤꯜ ꯗꯤꯕ꯭ꯂꯞꯃꯦꯟꯠꯒꯤ ꯂꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯄꯤꯌꯔꯍꯦꯗ ꯑꯣꯏꯗꯨꯅ ꯃꯇꯤꯡ ꯂꯩꯕ ꯅꯍꯥ ꯃꯤꯔꯣꯜ ꯄꯨꯊꯣꯛꯀꯗꯧꯔꯤꯕ MTU ꯑꯁꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯀꯤ ꯑꯆꯧꯕ ꯍꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯌꯝ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯑꯔꯥꯟꯕ ꯊꯧꯁꯤꯜ ꯐꯣꯡꯅ ꯆꯠꯊꯗꯨꯅ BCꯒꯤ ꯄꯣꯁꯠ ꯑꯃꯕꯨ ꯍꯥꯞꯄ ꯌꯥꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯩꯅꯗꯨꯅ ꯈꯪꯃꯤꯟꯅꯕ ꯆꯪꯉꯤ꯫ MTUꯒꯤ BC ꯑꯦꯄꯣꯏꯟꯠꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯀꯠ ꯀꯌꯥ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯐꯦꯁꯕꯨꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ MTUꯒꯤ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ, ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯌꯥꯎꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯨꯞꯅ MTU BC ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯏꯁꯨ ꯑꯁꯤꯒꯤ ꯀꯨꯞꯅ ꯈꯟꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏꯁꯨ ꯑꯁꯤ ꯍꯪꯒꯠꯅ ꯊꯝꯖꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯊꯥꯕꯤꯗ꯭ꯔꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯁꯣ ꯂꯣꯟꯁꯤꯟꯅꯅꯕ ꯐꯤꯔꯦꯞ ꯂꯧꯔꯦ꯫ ꯋꯥꯃꯥ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯄꯨꯟꯕ ꯋꯥꯃꯥ ꯀꯪꯂꯩꯄꯥꯛꯀꯤ ꯃꯌꯥꯏꯂꯣꯏꯁꯪ ꯇꯦꯔꯥꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯋꯥꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M. ꯅꯧꯈꯣꯝꯕ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯎꯅꯝ ꯊꯀꯥꯕ ꯃꯤꯇꯩꯅ ꯃꯌꯥꯏ ꯇꯪꯕ ꯂꯧꯗꯨꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯗꯣꯀꯨꯃꯦꯟꯠꯁ ꯊꯥꯕꯤꯗ꯭ꯔꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯁꯣ ꯂꯣꯟꯁꯤꯟꯅꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯋꯥꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ N. ꯗꯦꯕꯦꯁꯣꯔ ꯃꯤꯇꯩꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗ ꯐꯣꯡꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯒ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯎꯖꯝ ꯏꯁ ꯇꯤꯃꯣꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯁꯛ ꯂꯧꯕꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯦꯁꯠ ꯑꯣꯏꯅꯕ ꯆꯦꯕꯥꯎ ꯄꯤꯔꯛꯂꯤ꯫ ꯇꯥꯕꯗ ꯌꯥꯝꯅ ꯇꯥꯡꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯥꯂꯦꯝꯒꯤ ꯁꯛꯅꯥꯏꯔꯕꯤ ꯃꯤꯇꯩ ꯆꯅꯨ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯟꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯎꯖꯝꯕꯨ ꯂꯥꯛꯂꯤꯕ ꯃꯦ 10ꯗ ꯏꯁ ꯇꯤꯃꯣꯔꯒꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯒꯗꯧꯔꯤꯕ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯁꯨ ꯐꯪꯈ꯭ꯔꯕ ꯗꯣꯛꯇꯔ ꯖꯣꯁ ꯔꯥꯃꯣꯁ ꯍꯣꯇꯥꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯅꯕ ꯆꯦꯕꯥꯎ ꯄꯤꯔꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯦꯁꯤꯌꯥ ꯃꯍꯥꯗꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯏꯁ ꯇꯤꯃꯣꯔꯒꯤ ꯆꯍꯤ 10 ꯁꯨꯕ ꯅꯤꯡꯈꯥꯇꯝꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯤ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯎꯖꯝꯅ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯑꯌꯥꯝꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯅꯕ ꯊꯧꯔꯝ ꯑꯁꯤꯗ ꯆꯦꯕꯥꯎ ꯇꯧꯔꯛꯄ ꯃꯅꯤꯄꯨꯔꯒꯤꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯗꯁꯨ ꯑꯍꯥꯟꯕꯅꯤ꯫ ꯏꯁ ꯇꯤꯃꯣꯔꯒꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯁꯛ ꯂꯧꯕ ꯊꯧꯔꯝ ꯑꯁꯤꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯦꯟ ꯒꯦꯁꯠ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯃꯉꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯡ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯛꯇ ꯂꯤꯁꯤꯄ꯭ꯔꯤꯌꯥꯁꯨ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ 50 ꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ ꯗꯣꯛꯇꯔ ꯖꯣꯔꯖ ꯔꯥꯃꯣꯁ ꯍꯣꯇꯥꯒꯤ ꯃꯔꯨꯞ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯂꯣꯔꯦꯠꯁ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯅꯕ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯉꯁꯤ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ
Chebao toroklibeगी maram asi East Timor hairibe ithatleba asi climate change na maram oiraga sei sa kharagi matungna samudra irol nunga lupkiba yabagi kiba leibana maana angam oina saruk yabana East Timor amadi India gi maride hena sisin hanmadana dana malemda climate change ki asawa message amasu piba pamagi oiramba yai hedi Licypriya na paumising da hai aina ahanbada yumna Chebao si thengnabada angpa phawki asigumba awang bathaki thoram sida aigumba angang masa ma Chebao taronamgani haibasi thajba ngamkhide kona wari sanaraba matungda asing boiramki masi eha khaktana tana aigi laibak amati iramda Manipur bu ikai khumnabu utpibani haina lawi masina tungda haurakliba nupi masa kaya da su asama piba ngamlagani ai tasingna nungai phawi aigi East Timor gi khongsat manungda makhoi national parliament su wangangani amadi National University of East Timor su satuna mahiroi singa wari watai sanabagi thoram amada su saruk yagani East Timor Civil Society Organization kaya su anga amadi na sing unabagi thoram kaya sinbiri tung koin ingta pamalem amadi sokotpa loinana karamna climate change lan thingnagani haibigi matang wa kya khanagani haiki mahangna makhata na haikibada aigi pokna phamlamda Manipur su Gusmogi Kudul Kobu East Timor Levaki Ninka Tamlapigi Wari the Yumpamoy Sumang Lila Maslay Hadibilla Sigimaram the Suaina East Timorgi Miam the Wari Lirugani Masina Manipuramadi East Timor Anigi Marisu Nakshin Hanana Bohonagani Haina Magna Makatan Haki Masagi say Humdragan Shuraba Nobels laureates George Ramos Hortana Hanak Pangto give president election the Yam Sound of my Paki Maki Naknabalamba Hausi president Wediba Francisco Luolo Guterresna board masing punala anigali sing nipugani thoge samniga nipu fangduna sada 37.91 oibada mahangna puna board masing la ahungali sing maudra tareka samaga nipuga manga fangduna sada 62.09 oiduna mai papangamki East Timor gi ahan president Zanana Gusmona Jos Ramos hotabu election sida sawatki masida Jos Ramos Hotana President ki pharmacy paiba anirak subu oiragani magna kumsing English ngani tare tagina taragani te fawo President oiki amade leba sigi ahanba Prime Minister su kumsing English ngani dagina lisingani tare fawo oiki haina pau sida makhatana fundurakli hauji koina di myam pau si matang sa lusinjarage amasum pathoksa gi blas hoiki balan ki bi yaur si myam ngak pigani amasum matam gi ba marui bi pau sing su myam de lepa leitana update pijara kan su channel sigi mekedi gi myam na thamjari and thank you